Social media gi update post khara mayam da pathok sari ahan bada lisi priya kangu zamna asumna fongdorakli he athauba nahak ti nongdol atia dagi loina uram gani ko ngasi di maitai lande utkhi haizaba singna maitai bu amuk yonthokli narai bak thi da ko he ima manipur ngasi gi khongjom lan ningsing numit na lakpada aikhoi amuk punsinnaba ngamba pinabiu ko he nacha singbu thauna hapiramuko acha singna asoiba yaurabasu ngakpiu ko thauna di mangdari lipundi tatkadaure. Next update ta Indian National Congress Manipur gi page na asumna phongdorakli Manipur gi Chief Minister N Biren khantabagi pangal yaudaba aning ba pangtau da tauba menman ta daba lusing bani Manipur da thokliba achoba kanglup ki irang asi loisandana santi khongthang amata laukhatana yengthinariba marak asida kanglup amagi mioi sing yanadriba kanglup amagi jagada duty thana ba hona ba haibasi athar thokdaba koki leina leiraba chingba amagi thabak thoram singni. Next update ta khongjom de lakpa arambai singbu CRPF na kawada check tawrubadagi nongmei kaplkkhre hairi. Next update ta Thawbal today hairiba page asina asumna phongdorakli Bharatiya Janata Party BJP khaktagi oina seat samri henna phangduna sungsoi soidana mai pakani haina adhikari mayum sarda devina phongdokhre. Next update ta hojik nehaki mamangda Awang Sekmai da Kuki singna nongmei kaplkkhre hairi makha taba pau ngaiminasi. Next update ta yam nungaiba pau ni Myanmar da thado Kukina taba khun sagai region gi tongan ba mafam singda junta na akan ba maongda vomna landarakpadagi asok apan yumkai thadok lanjenare. Next update ta film ron singna asumna phongdorakli pik khraba Israel laibaksida religion marini lady say 73.8% na Jewish ni 18% na Muslim ni 1.9% na Christian ni aduga 1.6% na Druze ni lanthengnari sina Muslim country gani ado nongmata Israel da leiba dharma marise khanade Israel gi punna lanthengna minai Israel da leiba Muslim sing fau khutta khulai pairaga Palestinian Muslim ga lan thengnai akhoi maitai sing se mana Hindu ni mana maitai Muslim ni Brahmin ni mana maitai Christian ni mana sanamei ni taura leiringai punsinba ngamoi amukta gyan ta si Israel gi matau tamsi Israel gi unity dagi tamjaninga yamna lei. Mahaki makha tarakpa woina unity leinaba harau aikhoi masem khanaragumsi tongan ba dharma chalabasu punsin se hainaba tauraga Israel palubadei sarbana sai he phajana sauhaure ado picture abasu mi yamjadrabasu Israel gi unity matau tamsi. Next update ta janganda training tawbada uthaktagi taraktuna Kuki lalhoba thibaikol ama Kukilen phangkhre mahaki mamingna Sir Richard Sarga haina hawi achoba oira male peli he. Next update ta Robin mangang khwairakpamna asumna phongdorakli numit khara call lakpi khidraba aigi phone se ngasidi pick up tawba ngamdre on thokna nungsibiraba maleda Kuki noisu nabu phamande khita pothau ge tawba se. Next update ta Manipur update sariba page asina asumna thadorakli Tamelong da election gi duty thabagi police personnel sing irang hokre election gi duty pamde landa oina thabiu high kre. Pawasiga mari leinabo oina asumna phongdorakli maitai police personnel singna Tamelong da duty thabigano haina khongjang changsin kre.